ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯏꯊꯛ ꯊꯛꯀꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯪꯖꯗꯕ ꯅꯆꯥꯅꯅꯩꯅꯤ ꯈꯟꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯊꯥꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅꯗꯤ ꯚꯨꯠ ꯂꯩꯇꯦ ꯇꯝꯅꯕ ꯂꯩꯇꯦ ꯍꯥꯏꯅꯩ꯫ ꯃꯁꯤꯗ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯖꯔꯤꯕ ꯋꯥꯈꯜ ꯅꯧꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯖꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯌꯥꯝꯗ ꯂꯤꯖꯒꯦ꯫ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ 11 ꯇꯝꯅꯕꯒꯤꯗꯃꯛ TGꯗ ꯑꯦꯗꯃꯤꯁꯟ ꯐꯪꯂꯝꯃꯤ꯫ ꯕꯕꯥ ꯃꯃꯥꯅꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯅꯕꯅꯤ, ꯀ꯭ꯂꯥꯁ 11ꯁꯤꯗꯤ ꯚꯔꯥꯗ ꯂꯩꯔꯒꯦ, ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯇꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥ ꯕꯕꯥꯅ ꯌꯥꯔꯝꯃꯤ꯫ ꯕꯕꯥꯒ ꯃꯃꯥꯒꯅ ꯁ꯭ꯀꯨꯜꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯚꯔꯥ ꯊꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯛꯁꯟ ꯍꯧꯔꯝꯗꯥꯏ ꯚꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯚꯔꯥ ꯑꯗꯣ ꯀꯥ ꯌꯥꯝꯅꯁꯨ ꯂꯩꯇꯦ, 4-5ꯃꯨꯛꯇꯪꯅꯤ꯫ ꯍꯥꯟꯅ ꯏꯆꯦ ꯈꯔꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯗꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯚꯔꯥ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯏꯆꯦꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯗ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯀꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗꯨꯒꯁꯨ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀꯀꯥ ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯀꯤꯕ ꯋꯥꯔꯤ ꯈꯔ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤ꯫ ꯑꯩꯁꯨ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯇꯥꯏ꯫ ꯊꯣꯏꯕꯤ ꯈꯣꯏ ꯁꯤ ꯇꯦꯔꯦꯁꯀꯤ ꯀꯩꯔꯥꯛ ꯀꯥꯐꯝꯗ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯕ ꯐꯤ ꯑꯆꯧꯕ ꯏꯟꯕ ꯅꯨꯄꯥ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯇꯨꯅ ꯇꯦꯔꯦꯁꯇ ꯀꯥꯈꯠꯈꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗ ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯂꯩꯕꯨ ꯂꯩꯔꯗꯤ ꯑꯩꯗꯤ ꯐꯥꯔꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯁ ꯍꯦꯛꯇ ꯁꯤꯜꯍꯟꯗꯧꯔꯤꯅꯤ ꯀꯀꯥ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯅꯣꯛꯏ, ꯑꯗꯨꯒ ꯏꯇꯣꯝꯇꯁꯨ ꯈꯜꯂꯤ꯫ ꯁ꯭ꯇꯦꯌꯔ ꯀꯥꯐꯝꯁꯦ ꯈꯔ ꯃꯝꯕꯒ ꯑꯗꯩ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯒ ꯃꯣꯏꯅ ꯁꯨꯝ ꯂꯛꯅꯖꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯆꯤꯛꯄ ꯃꯤ ꯀꯌꯥ ꯂꯩꯅꯗꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯁꯥꯎꯝꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯝꯕꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯆꯠꯄ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯏ꯫ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯦ ꯀꯌꯥ ꯀꯤꯒꯟꯗꯦ, ꯑꯃ ꯃꯇꯦꯡ ꯆꯠꯄꯗ ꯀꯌా ꯀꯤꯕ ꯐꯥꯎꯒꯟꯗꯦ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯁꯥꯍꯨꯝ ꯃꯌꯥꯝ ꯑꯗꯨ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯚꯔꯥ ꯑꯗꯨꯗ ꯊꯥ ꯈꯔ ꯂꯩꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯀꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯍꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯍꯣꯡꯕꯒꯤ ꯃꯔꯝꯗꯤ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯍꯪꯉꯨꯔꯒꯁꯨ ꯑꯇꯣꯞꯄ ꯁꯨꯝ ꯌꯦꯡꯂꯒꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯗꯤ ꯏꯄꯪ ꯄꯪꯈꯩ ꯍꯣꯏ ꯏꯗꯣꯝꯆꯥ, ꯀꯅꯥꯅꯕꯨ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣꯗ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯚꯔꯥ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯦ ꯀꯣꯂꯦꯖ ꯀꯥꯕꯤ ꯏꯆꯦ 2 ꯑꯃꯒ ꯔꯨꯝꯃꯦꯠꯇꯨꯒ ꯃꯉꯥꯏꯔꯦ꯫ ꯏꯆꯦ 2ꯗꯨꯅ ꯌꯨꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯀꯜꯂꯤ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯁꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯩꯗꯤ ꯌꯨꯝꯗ ꯀꯌꯥ ꯆꯠꯀꯟꯗꯦ, ꯏꯇꯣꯝꯇ ꯑꯌꯥꯝꯕꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯏꯇꯣꯝꯇꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯑꯩ ꯇꯧꯐꯝ ꯈꯪꯗꯕꯩ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯤ꯫ ꯇꯨꯝꯂꯝꯗꯥꯏꯗꯣ ꯑꯩ ꯃꯩ ꯃꯨꯠꯊꯠꯂꯝꯃꯒ ꯇꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯩꯒꯤ ꯐꯃꯨꯡ ꯈꯨꯌꯥꯗ ꯂꯩꯔꯝꯕꯗꯣ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯤ꯫ ꯋꯥꯔꯤꯁꯦ ꯇꯝꯕꯗ ꯍꯧꯖꯤꯛꯁꯨ ꯃꯤꯠꯇ ꯎꯏ꯫ ꯏꯁꯥꯁꯦ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯝꯗꯣ ꯀꯨꯏꯅ ꯏꯔꯨ ꯂꯨꯗꯕꯒꯤ ꯏꯉꯥꯡ ꯉꯥꯡꯁꯜꯂꯒ ꯄꯨꯡꯐꯥ ꯐꯥꯏ꯫ ꯉꯧꯔꯣꯛ ꯉꯧꯔꯒ ꯏ ꯊꯥꯡꯗꯕꯒꯤ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯤꯕꯝꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯎ ꯂꯥꯎꯔꯒ ꯑꯃꯨꯕ ꯑꯝꯇ ꯌꯥꯎꯗꯦ, ꯑꯉꯧꯕ ꯉꯥꯛꯇ꯫ ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯏꯇꯣꯝꯇꯅꯤ꯫
ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯨꯃꯤꯠ ꯊꯣꯛꯂꯝꯂꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩ ꯐꯃꯨꯡꯗꯒꯤ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯆꯦꯟꯊꯣꯛꯇꯨꯅ ꯇꯦꯔꯦꯁꯇ ꯆꯦꯟꯈꯠꯂꯦ ꯑꯩ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨ ꯑꯌꯨꯛ ꯉꯟꯅ ꯏꯆꯦ ꯑꯃꯒ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ ꯃꯣꯏ ꯂꯥꯛꯄꯗ ꯏꯁꯥꯁꯦ ꯅꯦ ꯇꯥꯕꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯗꯗꯤ ꯑꯍꯤꯡ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯂꯤꯊꯣꯛꯂꯨꯗ꯭ꯔꯦ ꯑꯩꯁꯨ ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯁꯇꯦꯜꯗ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯝꯃꯤ ꯑꯩ ꯀꯥ ꯑꯗꯨꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯇꯣꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯑꯗꯨꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯏꯆꯦ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯄꯥꯜꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯃꯤ ꯑꯃꯅ ꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯅꯥꯀꯣꯡ ꯈꯔ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯊꯤꯑꯣꯔꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝ ꯇꯧꯒꯗꯧꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀ ꯑꯩꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯑꯩꯒꯤ ꯋꯥꯠꯍꯧꯕ ꯁꯤꯟꯒꯗꯕ ꯈꯔ ꯁꯤꯟꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝꯒꯤ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯑꯩꯒꯤ ꯕꯦꯗꯔꯨꯝꯒ ꯊꯪꯅꯕ ꯀꯤꯆꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯅꯤ ꯑꯩꯒꯤ ꯕꯦꯗꯔꯨꯝꯁꯤ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯦꯚꯣꯏꯗ ꯑꯗꯨꯝ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗꯨꯅ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯃꯛ ꯇꯧꯈ꯭ꯔꯕꯅꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯅꯨꯃꯤꯠꯇꯣ ꯃꯩꯁꯨ ꯃꯨꯠꯈꯤ ꯑꯩ ꯀꯦꯟꯗꯜ ꯑꯃ ꯊꯥꯒꯠꯇꯨꯅ ꯑꯣꯖꯥꯗ ꯁꯕꯃꯤꯠ ꯇꯧꯒꯗꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯁꯇꯣ ꯆꯦꯛ ꯀꯟꯅ ꯇꯧꯔꯤ ꯄꯨꯡ 11:30 ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯇꯝ ꯑꯗꯨ ꯔꯨꯝꯃꯦꯠꯇꯨꯗꯤ ꯇꯨꯝꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝꯒꯤ ꯁꯥꯠ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯕꯦꯗꯔꯨꯝꯒꯤ ꯃꯄꯥ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯈꯜꯂꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅꯣꯅꯦ ꯌꯨꯝꯊꯛ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯆꯠꯂꯤꯁꯤꯕꯣ ꯑꯁꯤꯕꯨ ꯀꯥꯔꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯁꯦ ꯀꯌꯥꯁꯨ ꯀꯤꯒꯜꯗꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯨ ꯇꯧꯔꯒ ꯂꯩ ꯋꯥꯈꯜꯗ ꯈꯜꯂꯦ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯅꯋꯥ ꯂꯧꯗꯤ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯒꯣꯜ ꯅꯠꯇ꯭ꯔꯒ ꯁꯟꯅ ꯆꯦꯟꯕꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯀꯥ ꯑꯗꯨꯗ ꯀꯅꯥꯅꯣꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯄꯥꯈꯠꯄ ꯂꯥꯎꯔꯛꯄꯗꯣ ꯇꯥꯕꯗ ꯑꯩ ꯀꯥꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯃꯥꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯀꯥꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯍꯤꯡꯁꯤꯗ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯑꯩꯁꯨ ꯃꯥꯕꯨ ꯄꯥꯈꯠꯇꯅ ꯍꯣꯠꯅꯩ ꯃꯥꯅ ꯂꯥꯎꯔꯛꯄꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯨꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯝꯃꯤ ꯌꯨꯝꯕꯨꯗ ꯍꯥꯏꯁꯤꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯁꯨ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯃꯤꯠꯇ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯇꯨꯃꯤꯟꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯍꯥꯡꯂꯒꯦ ꯈꯜꯂꯤ ꯔꯨꯝꯃꯦꯠꯇꯨꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯄꯗꯤ ꯂꯦꯞꯇ꯭ꯔꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯛꯂꯦ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯀꯤꯆꯟꯒꯤ ꯀꯥ ꯑꯗꯨꯗ ꯃꯣꯝꯄꯥꯛ ꯀꯥꯡꯈꯟ ꯈꯟꯗꯨꯅ ꯇꯨꯝꯐꯝ ꯁꯦꯝꯂꯦ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯀꯥꯗꯨꯗ ꯂꯩꯕ ꯍꯩꯅꯔꯔꯣꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯔꯨꯝꯃꯦꯠꯇꯤ ꯑꯌꯨꯛ ꯉꯟꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯌꯨꯝꯗ ꯂꯩꯗꯨꯅ ꯕꯕꯥꯒ ꯃꯃꯥꯒꯗ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅꯁꯨ ꯌꯥꯕꯤꯔꯛꯑꯦ ꯚꯔꯥ ꯑꯗꯣ ꯑꯃꯨꯛ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯑꯦ ꯍꯣꯁꯇꯦꯜ ꯐꯪꯗ꯭ꯔꯤꯐꯥꯎ ꯃꯥꯁꯨ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯚꯔꯥꯗꯨꯗ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯚꯔꯥ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯗꯨꯀꯥꯟꯗ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯂꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯗꯨꯀꯥꯟ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯍꯪꯂꯛꯏ ꯅꯣꯏꯕꯨ ꯀꯅꯥꯒꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅꯣ ꯔꯨꯝꯃꯦꯠꯅ ꯑꯩꯈꯣꯏ ꯚꯔꯥ ꯃꯐꯝꯗꯣ ꯇꯥꯛꯏ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅꯁꯨ ꯈꯪꯉꯤꯅ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯣ ꯃꯄꯥꯟꯗ ꯑꯂꯨ ꯕꯣꯔꯥ ꯊꯝꯂꯤꯕ ꯑꯗꯨꯗꯩ ꯑꯂꯨ ꯈꯜꯂꯤ ꯑꯩꯅ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯂꯤ ꯃꯇꯥꯡꯁꯤꯗ ꯗꯨꯀꯥꯟ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯀꯔꯝꯕ ꯀꯥꯗ ꯂꯩ ꯃꯥꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯤꯡꯅꯕ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯄꯨꯔꯥꯗꯤ ꯅꯠꯇꯕꯤ ꯈꯔ ꯍꯩꯅꯗꯕꯩ ꯃꯑꯣꯡꯗ ꯇꯝꯃꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅꯁꯨ
ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯈꯟ ꯈꯟꯊꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯌꯨꯝꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈꯤꯕꯅꯤ꯫ ꯑꯩ ꯉꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩ, ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣ ꯅꯍꯥꯟꯈꯩ ꯇꯧꯔꯤꯕꯁꯦ ꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ, ꯑꯃꯨꯛ ꯀꯤꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯩꯅ ꯅꯣꯛꯂꯒ ꯀꯤꯗꯦꯗ ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯄꯨꯔꯒ ꯑꯗꯨꯝ ꯆꯪꯂꯛꯑꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯇꯥꯍꯧꯗꯕꯗꯨꯅꯁꯨ ꯐꯩ, ꯀꯔꯤꯒꯨꯝꯕ ꯇꯥꯔꯝꯂꯕꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒ ꯉꯁꯤꯁꯨ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯕ ꯏꯆꯦꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯈꯔꯁꯦ ꯂꯥꯡꯗꯅ ꯅꯣꯛꯇꯅ ꯂꯩ꯫ ꯑꯀꯤꯕꯗꯣ ꯈꯔ ꯀꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯣ ꯕꯦꯗꯔꯨꯝꯗ ꯇꯨꯝꯁꯤ ꯌꯥꯗ꯭ꯔꯦ, ꯀꯤꯠꯆꯟꯗ ꯃꯣꯝꯄꯥꯛ ꯊꯥꯔꯒ ꯑꯗꯨꯝ ꯇꯨꯝꯂꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯆꯦꯁꯤꯡꯅ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯀꯦꯝꯄꯤꯡ ꯇꯧꯔꯤꯅꯦ, ꯆꯤꯡ ꯀꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ꯫ ꯃꯣꯏꯁꯨ ꯅꯣꯛꯑꯒ ꯃꯣꯏꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯣꯁꯇꯦꯜ ꯑꯃ ꯐꯪꯂꯦ, ꯔꯨꯝꯃꯦꯠꯀꯤꯁꯨ ꯍꯣꯁꯇꯦꯜ ꯑꯃ ꯐꯪꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯁꯇꯦꯜ ꯍꯦꯛ ꯐꯪꯕꯒ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯚꯔꯥ ꯍꯣꯡꯗꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯏꯆꯦ ꯑꯃꯁꯨ ꯏꯁꯇꯦꯌꯔ ꯂꯩꯕ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯗꯥꯡ ꯅꯨꯄꯥ ꯐꯤꯕꯝ ꯆꯥꯗꯕ ꯑꯃ ꯊꯦꯡꯅꯕꯗꯩ ꯂꯩꯀꯠꯅꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯏ꯫ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗ ꯃꯣꯏꯁꯨ ꯈꯪꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯈꯣꯏ ꯀꯤꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯣꯏꯁꯨ ꯀꯣꯂꯦꯖ ꯂꯣꯏꯗꯨꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯔꯣꯏꯒꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯀꯀꯥ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯍꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯁꯨ ꯃꯔꯝ ꯁꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯑꯗꯨꯝ ꯇꯝꯅꯩ ꯍꯥꯏꯅ ꯏꯆꯦꯁꯤꯡꯅ ꯑꯗꯨꯝ ꯄꯥꯎ ꯇꯝꯃꯛꯏ꯫ ꯌꯨꯝꯕꯨꯗ ꯍꯥꯏꯔꯨꯕꯁꯨ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈ꯭ꯔꯣ, ꯅꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯒ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯀꯅꯨ ꯍꯥꯏꯅ ꯏꯆꯦ ꯑꯃꯗ ꯆꯩꯕꯤꯔꯛꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯐꯪꯕꯗꯧꯅ ꯇꯧꯏ꯫